Ukraine gi Zaporizhzhia da mahai tamluba Manipuri macha ahum ngasi Imphal da thunglakre Ukraine da leiba sigi mioi khudingma lauthoknaba hotnari leiba adudi awang leiba dugi awang nopok thangba sarukta leiba Sumi city da leiba mioi sing asi airlift tawnaba hotnari haina Union Minister of State External Affairs ki thawpuriba Dr. R.K. Ranjan na phongdokre Imphal airport ta pawi singa unaba mada MP Dr. Ranjan na hai Russia madi Ukraine gi lan na maram oiraga Ukraine gi university sing thingzin khibana leibak aduda mahai tamluba India macha singi yumthangnaba leibak singda makha taba mahai masing tamba yahana hotnari India gi wangmada leiba university singda mahai tamluba mahiroi sing leiba sida makha tane internship tawbugi khudong chaba piramdaba adubusu lan pharmacy gi yenglaga komthoknaba hotnari haiki loinana leiba sida leiriba medical college sing asigi sit hengat handuna Ukraine da medical tamluba mahiroi sing makha tana leiba sida mahai tamhanaba thaurang fawba paikhatnaba hotnari Prime Minister Narendra Modi gi liching makha da center leingakna Ukraine da leiriba Indian singbu tekta kaidana leiba sida puraknaba awangba thakta hotnari miyamna mipaiba tawbiganu haina phongdorke Hana di intern se atopa institute waraga di intern se India da tawhandabani adu so khoi mode tawno honari on the other hand war gi external affairs ki aduga diplomatic channel sida khoi hujai moi force war zone da laikramnina university close down taw rabnina neighboring country da same fee du da fee structure du da accommodate tawno ba mingchan ba yana ba honari natraga da khoi India da khoi gi lairiba medical institution singsida sit hangal halaga ai khoi gi isa issue sing se mapan da chatna ba khoi kan honari simaso yagane na khali Modi di ab kana khoi mi sing se mapan thon ning da bone khoi sina dum study ta honing bone Ukraine dagi ngarang New Delhi da thunglaba matung ngasi Imphal airport ta thunglakhiba Ukraine gi Zaporizhzhia da medical tamliba mahiroi M Lembasanana Ukraine dagi Imphal tamna lakpa sigi achangba sel pumba center leingakna puthok piki haina thagatpa phungdoki mangna makhataradun hai Russia di Ukraine gi lan kansilakpana maram oiraga mafam aduda leibada chawna khudong chadaba mayoknaki adumoinama Ukraine da leiba Indian embassy na lamjing lamtakpiduna Manipur da tekta kaidani yorokpani haiki city aduda medical tambi ti omnisna Zaporizhzhia haiba city asi malengi khwaidagi chawba nuclear plant gi mafam oibana Russia na landarakpadagi numidangi matamda bunker da changsinduna lotki numit kayani chaba thakpa fangdabana khudong chadaba kaya mayoknaki leibadu da chatnariba mahima sing tambagi kangnon yamna phabana lan asi loiduna makha tana mahai tamba yaraklabadi mafam aduda amuk hanna mahai tamba pamli haina phongdoki nakalamromda ngasi Ukraine dagi Imphal da thunglaba mahairoi ahumgi imung manunggi maikai dagi center lengakna lakholagliba khongthang asibu thagatpa amadi apenba phongdorki Hama hawbeda yam difficult oye khoi mi yam kana li hawde loma hojik thokna badari loma thokna ramani hoji on the way di loma le ramani aina khangbadadi ado khoi paw phawna badi khadang wali ko ado aina paw phawna badi phawna ba mayam dodi moi thokna ba tawre gen loma haine Georgia hai mafam da am ingna tikna nungai na lay mafam ne adu Ukraine hai wisi so koina like education system so adu kematik yam na phai sumana lan taw select na khoje awaba da chabu phangda ba bunker mang da lotlaga khoje siren he khongpada bunker mang da chenda ba aduga mu siren khongba lekhaga na amu hostel dum ka khalung leiba adu chaba thakpa khangda ga myam wana adum ba mapunshim la ke dum mama baba u phangaroi dra bu khan ki matam du da ti condition ji lakadra la oida haiba gi mangga chap mana len badagi khoi mang phang no ba chap mana na yam thina nunga raw bana kapning ba pui